Hai, Manipur gi Praja miyam punmakpu ikai khumna buchari amadi khurumjari maroina hauji Bharat ta oiriba amadi oirakliba COVID-19 ga mari leinaba case sing suddenly ngarang mak CNI gi kaithel amada paksan mi chahung marfu infection torokpa adagi suddenly Delhi da CRPF ki battalion amada mi chama nimfu torokpa thangariba Assam gi fibam Tripura gi fibam Shillong gi fibam mayam si kupna nainaraga ekhoi ngarang green zone all India gi oine koi Manipur si green zone gi area da tabadagi ekhoi advisory Ministry of Home Affairs ki matung ina ekhoi na lockdown si relax torubani maroina ima market ahum thingaga atai khai hangaga lugali gumba atai atai amata tawna yengbani adubu ngarang oikhiba fibam ekhoi bazar gi area kharada aduga atai atai atopa district headquarters sin oikhiba lambi da oikhiba fibam du munna khallaga amadi Bharat ki oina oirakliba fibam je munna khalakanda ekhoi ngarang consultative committee ki meeting khoi phame adugi matungda ngasi ekhoi state cabinet ki meeting phamaba matungda khoi miyamda wafam khrak appeal tawjenaba lemna jabani madudi ekhoi uji oiraiba fibam sida khwaidagi maru oibasi ekhoi senmitlon phaba natragana any nungai phaba chawkhatpa punamak lakadabusi ekhoi miyoibana hinga kana ekhoi punsina hinga kana punamak ki nungai ba punamak ki kana bodo fangadabna khwaidagi ihan hanba priority se ekhoi miyoibagi punsi kanba haibasina hanba step oibana Honorable Prime Minister Narendra Modi ji makki magi ahan magi version da mayamna yamna zan hai jahan hai haidna punsi hingagadi koi punamuk layena adugi pandam adugi makhada koi thabok khara lokhatna bai koi ne labna jabani madudi koi lockdown si hana tarik kun gi mamanga lairamba lockdown system essential goods items in movement essential items in dukan hangba yaba grocery gumba medical gi gumba haibasisu social distancing mi amaga lepna ba food mari manga dagi tada ba aduga masada mask sinagada ba dukan phami be mayam su mask sinagada ba laiba laiba mayam sinagada ba haibna singba kaya du torakanda aduma aduga mathangda ekhoi movements ki cargo pochai puthok pusingi sima thingdaba maramdi si leiraga su COVID-19 leiraga su arabarapa khungangi amadi singi area mi kungna tadaba jaga singda mi lapna tawraga thaba inghang loisindaba lambi thong semba khopa kidoga sidina makha chathaba yana nabagi sumana cargo gi goods ki movement sima yaba aduga law singu bagi mari leinaba thaba inghang sing yaba aduga hospital health ki mari leinaba sing yaba aduga public ki LPG gi khangde postal service kumba water supply gi khangde petrol pumps khangde highway si kan rural area singda yaba aduga bazar si district headquarters sing
द लेरिबा बाजार मार्केट सिंग मेन मार्केट सिंग सिसु मतम खर लॉकडाउन सि दुम तौबा नेशन गी तौरिबा सुमाइना कोगी मे गी तारीख 13 निपन होबो तौबा अदु मदुगी पेरिफेरी द इंसान नापी योनबा खोटपा केदौबा तौबदुदी मदु अयाबा पीबा हाइबन सिंगबा खरसे याहलगे कोमलेरगा तैदी vehicle movement da koi private vehicle sing khangna dabna oibi ai car da mi ani hum tonga ga chatpa gari macha da mi ani hum adum tonga ga chatpa social distancing gi meaning lektaba aduna thokting ai di fai kari guma amma tholak phalai bak thibam yor kan da maduna koi miyam punamak da pi gi da awa badu khallaga private vehicles ki movement na sing ba si koi matam khara lockdown की पेर छिपाव बई कोई तौबीदना बा हाइदना कोई मयामदा अपील तौजरी अदुग लोइना नामना मपानदा स्ट्रांडेड तौरग लेरबा चिलनाउसिंग होम मिनिस्ट्री की गाइडलाइन दा याम क्लियर कट यावरे स्ट्रांडेड इन अ स्ट्रक सडनली करिगम थबा अमा चलु खिबदगी हलकनबा होनबदा सडन नोइबा लॉकडाउन दुना मरम ओरगा पल्लग लेखिबा सिनाउसिंग दु मदुदा हाना प्रायोरिटी पीगनी हाइरिबसिंगदु पोरकनबा होनबदा महाराष्ट्र दगी लापो ओरो अमदगी एनी आउटसाइड द स्टेट नॉर्थ ईस्ट की मनुंग सिदना मसा मसा गी ओइबा बस वाइगेरा गाड़ी मसा वाइगेरा तो गवर्नमेंट दगी परमिट अमा लौरगा नॉर्थ ईस्ट की अखोय अनकपिसदगी लापगी अयाबा अखोय हानासु पीखरे गुवाहाटी दगी मी मरफुग मरी लौथोबा मी मरफुग मरी दु मार्च की तारीख 16 गवर्नमेंट मोगी अचंग लोइना पूरगा चाननबगी तुमननबगी थंगनबगी लोइना पूरकांदा मणिपुर गुवाहाटी भवन दा इवन अइमकी रूम याउना चीफ मिनिस्टर की रूम याउना मोइदा लैहल्लगा चासिंग इनाउसिंग दुगी अवाबदु लाखिबनी अदु बस तुदी मोई लनाई मोई नेकना जरगा कंटेक्ट तौरगा लाखिबनी मदद अखोय गवर्नमेंट की नेकपनते अदुगा मपानदगी महाराष्ट्र दगी लाकदोरिबा ट्रेन सिंग हेक मणिपुर की मपान लेब ट्रेन द लाकदोब चिलनाउसिंग भारादी कि स्टेट गवर्नमेंट मरमदी मसी हंदक थोइबा थोदोक्सी अचौबा डिजास्टर नेशनल डिजास्टर अमनी अदुना मदु स्टेट गवर्नमेंट मदु कुमना खनरकांदा कैबिनेट ना खनरकांदा मदुगी ट्रेन की भाड़ा दु माइ खोइना पुबा अदुगा अवांग नोपोक की मनुंग लेरिबसिंग मसा मसाना पुजबा हाइदना दुमाइना वारे अम लवे आदा लेबा इसासिंग इनाउसिंग मरुपसिंग अदुगा सिदा लेबा मागी गार्जियन पेरेंट्सिंग नुंगनांग नरंगनी अदुबु मयामदा खोइ याम कन्ना पुथोंगनबा होनरी तौबदबु आदा भारत सरकार की गाइडलाइन अमगी मखादा तौदबा यादबनिना अखोइ मदुगी मतम नुंगाइबनी होजिक मणिपुर दा मखोइ लाको मतमदा करी करी तौगदगे हाइबगे अखोइ याक लोइरे ऑनरेबल एमएलए सिंग अमदी केंद्र दुगी लोकल क्लब सिंग पुल्लगा क्वारंटाइन सेंटर सिंग अयाम्बा सेंबा साबा हौनखरे मदुगी क्वारंटाइन सेंटर सिंग दुगी फिजिबिलिटी हेल्थ की एक्सपर्ट सिंग याउना डिप्यूटी कमिश्नर याउना यंगसनबा सेमजनबा कना चथरी हाइरिबसिंग क्वारंटाइन सेंटर द आदगी लागा थुंगबा मतमदा लैगदोरिबा इसा सिंग इनाउ सिंग मरुप सिंग अदुगी लैबगी मोगी आदगी लापदा मोई मसा मसा की बेडिंग यावरकदबा लैरे तौगदबा लैरे अदुना तुम्भम की बेडिंग की करीगदी मसा मसा इमुंगदुना पुथोक चहल्लगा मेडिकल की दरकार लैबा सैनिटाइजर की दरकार लैबा मास्क की दरकार लैबा पुनमक्तु गी मथक्ता नोंगमदा मी अमदा लुपा चनी की चांगदा मगी चाननबा स्टेट गवर्नमेंट मदुमसु बिआर तौनबगी ngasiगी कोई कैबिनेट वारेब लौगी अदुना मणिपुर की मियामदा अहानबगी तांकक अमै कोई लोइखरे अहानबगी तांककता चानुपी बिमी को भी नुपी मचा अमा अदुगा
Lilongdagi Abdullah Kauba amana Delhi dagi naraga lakpani amana UK dagi naraga lakpani hariba ni si akhoi doctor singi hai singba akhoi nurses singi paramedical staff singi hai singba magi dedication aduna torokana pharakana ngasi akhoi Manipur green zone hariba pandemic COVID-19 se amata leitaba state oibani hoje akhoi na section da ya da badi mapandagi lakadriba isainau isalisi mayam si moi narga lakadaba nate moi huji mak na da yekna loina leiba ngatani moi lakpa matamda ikhogi lakhothum thopa section thoranga do moi lakpa ga loina na khoina lockdown sigi miyam mar lockdown hangto ga mayam marak sida loina mix itok tongnaraga di madai da lakada confusion du maduna chingbu kumna khanara kan dai khoina lockdown si sangtokpa sigi marak sida mapana leiriba isaina uksing mayam si pusalangna hona ba haidna khoina warep si logjebani aduna Manipur gi mayam puna mangna khaitang war suwana madugi khogi sing sak sana ba khona ba tawriba hanagumna khwedu Bharat Sarkar dagi free lae laktre khogi napsa gi leiriba dagi open market sale da leiriba pose khoi marang kaina phangan ba jang na pi phangan ba home delivery system hanagi tawkriba leigriba puna makto khoi loine as it is satharakanda Prajamyam gi wadana ba angam bathak khoi hona jage ona prajamyam na sugumba sarkar na laput charaiba step se masibu sajok pina biyo masibu support to biyo ai khoi punamaki punsi kan ba haiba sin amato ba ai khoi gi pandam moire herga COVID-19 sidagi khoi mapung bana thengnana ba khoi hona si to hana dagi khoi Myanmar ki border sing akhoi thingba hen session nai khoi thingi Molsam area Behang area Lairiba area punamak khoi security midna singna thami aduga lekai border da lairiba villagers singi moide khoi awareness piri mauda jiribamda mafam khuding lai khoi madu section thorang sarkar sina locally hariba punamak pochai poraiba driver sing akhoi matam gi check satkibada check halakpada check moi ISBT da moi potha halaga tongana mayam ga pulundana thabak torga thami dama khoi shu khoi gi damukta sacrifice orga gari thoruga chalibani moi bo khoi ni kai khumna bi ba moi bo khoi na respect ogi ba se khoi gi thongni nurses sing doctors sing paramedical staff sing police personnel sing makoina front line da tawraga honariba mayam punamak se mase khoi mayam na sajok makhata na pc duga roibada front line da warrior oina thengnariba doctors nurses paramedical staffs aduga police personnel sing atai punamak Manipur Sarkar gi maiki dagi ai isagi maiki dagi hanana thagasri yam maru ena Manipur gi miyamna corporation pibadagi Manipur da ngasi gi green zone oina khoi leiba ngambani da makhata na leiba ngamna bi nongtai mayam gi mateng ni jabani adu amana mapalam da Manipur gi dagi nurses doctor lising gi matakta lei kana gumbagi marakta khoi masi positive oiba Calcutta da Delhi da miyam gi punsi kanna hona bada masagi sacrifice orga tawba yawi adu masing dusu ai khoi Manipur Sarkar gi makai degi makhoi da mogi moral handadna ba noina tawri bodo lebak praja Bharat ki praja bu kannana bani haibagi adu message adu encouragement adu khoi Sarkar gi makai degi makhoi de kana gumi solok ba kana kari to sigi haibu su khoi kumna khanari adu loina na moi bu sungchoi na koina su angama mateng panga moi gi encouragement to guni adu nai wa phum khrise mayam punamaki sajok mayam punamaki support mayam punamaki nungsibiba adu ai ngasi neriagi khutang da
ꯃꯌꯥꯝꯗꯒꯤ ꯅꯤꯖꯕꯅꯤ ꯄꯨꯝꯅꯃꯛꯅ ꯌꯥꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩ ꯈꯨꯔꯨꯝꯖꯔꯤ